Manipur lengakna sahi asida sangai festival pangthongnaba thaurang tawriba sibu yaningdaba phongdoktuna tongan mafamsingda hangba relief campsingda lairiba miyoi singna ngasi paktangna khongjang sangsinbagi manung sanna coordinating committee on Manipur integrity kokobinasu lengaki thawng asigi mayokta yaningdaba phongdoktuna khongjang sangsinkhrai ngasi nungthil pung amarom tarakpa matamda kokomigi thawmi sing yauna masing yamnaba miyamna sangai festival pangthokphamgi maruiba mafam oiriba Imphal East District ke Palace compound laiba hapta kangjebung tamna yaningdabagi kholau kya lauduna thomjilaki miyamgi khongjang adubu laksinaba security force na honaki khongjang loisingnasu sangai festival pangthokpam oiriba hapta kangjebung tamna sangsilakna bahonabada police amasung khongjang loisingi marakta muknaba thoki adumoinamak makhatana kahena pandaba thodoksingi thokiba leite hairi Sayda loy yo.
Hojik oiriba leibak ki phibam asida sangai festival pangthokpa maram chade lengangna irang asi hana loisanduna lanjenarakliba sing masa masa gi mayumda ningthina khunda leitana bahana singadabani haina taksiladuna state asigi tongan tongan ba mafam singda leiba relief camp singda leiriba lanjenarakhiba miyoi singna ngasi paktakna wakan mi famduna khongjang jangsin krai irang asi mapung phana loisanduna lanjenariba singbu ningthina khunda leita hanba ngamdringaida sangai festival pangthona bahonariba asi lengangna lanjenariba singbu ikaiba pibani asida national highway singda ningthina chathok chasin yadriba lanjanarkiba sing mayunda mapung fan hanjinba yadriba kaya asi hana loisin phamthoi hairiba isu sing asi loisindriba fawba state asida santi mapung fana hanjile haiba yaroi lengangna tha asigi tangkun mathoi dagi pangthokodoriba sangai festival asi mapung fana boycott tawgane haina sangsin kiba khongjang singda saru yakiba singna phongdonaraki मोरे दगी चुराचांदपुर दगी कांगपोकपुरी चलकपा रिलीफ कैम्प द लेबा मी मैम हवाई खरा चागा जेन बॉयलर लोइबे दुमाइना भारत सरकार अमसुंग मणिपुर सरकार ना कोई थाक्तिरिबा मोंग से मसी जुमदा फ्री सेटलमेंट तौद्रिबाव फेस्टिवल से तहनबा पामदे हौजी अकोइना नेशनल हाईवे 102 अमसुंग नेशनल हाईवे 37 इम्फाल दिमापुर अमसुंग इम्फाल बदरपुर की लंबी पुनमक थिंगलरगा मैतै से मायोक चप्पू गुमना मपान सुथोप सुगा यादना इकोनॉमी सुगम सोचल संगाई फेस्टिवल से PR सरकार से कायथोब सेंबम से लोसनमीना से सिंबगी मवोंगनी फेस्टिवल से अखोइना तौहनबा पामदे सिट एंड प्रोटेस्ट तौजरिबनी
Bridging Paradigms Global Training on Mixed Method haiba hiramda ngasidagi hogduna sayol ani sumna sathagadaba International Research Methodology Workshop Program ama Kongbada leiba Standard College ki auditorium da hodokre. Standard College Kongbana Southeastern University of Sri Lanka Uluville RC25 Sociology of Sports Indian Sociological Society New Delhi amadi Integrated Institute of Disaster Management IITM Tamil Nadu ga punna khusamnaduna pangthokliba International Workshop Program adu hogdokpugi tharomda Standard College Kongbagi Principal Professor Mairembam Suresh Singh Imphal College ki Principal Dr. Mairembam Chandra Singh Kaksing Kuno College ki Principal Oinam Binoy Singh Department of Sociology Guru Nanak College Tamil Nadu ki Assistant Professor Dr. J. Bennett Rajadurai IIDM Tamil Nadu ki Founder Managing Director Dr. K. Basudevan Department of Cooperation SRMV CAS ki Research Scholar P. Divagar Amadi Faculty of Arts and Culture Southeastern University of Sri Lanka ki Dean Professor M.M. Fazil Su Sarugaki Tharomga Mari Lenena Wangang Loising na Haikibada Malim gi Honglakliba Moong Asigi Matungina Sakhot Lamzel da Sarug Yabang Namnaba Academic Discipline Sing Yauna Tongan ba Cultural Perspective Sing da Research Tobugi Tangai Fadaban Lay Haiki Faculty of Arts and Culture Southeastern University of Sri Lanka ki Dean Professor M.M. Fazil Amadi Standard College Komagi Principal Professor Mairembam Sureska Memorandum of Understanding MOU Amasu Khudyak Pinaki Sayesigi Saliba November Thagi Tang Kunmari Dagi Matang Tha December Gi Tamanga Fauba Rajasthan Gi Tongan Ba City Tareta Pangthokudoriba Mangarak Suba Khelo India University Games Lisingani Kunmari Kunmanga da Manipur University Gi contingent Susaru Yagadori Purnima University Amasung University of Rajasthan Anina Punna Sindana Pangthokudoriba Khelo India University Games Asida Sanaroi Kuntaruk Amasung Official Mangana Saba Manipur University Gi contingent na Saru Yagani Manipur University Gi contingent Adu Mayai Lambi College ki Assistant Professor Dr. Dineshwar Elangbamna Contingent Manager Oina Lusingani